부지세 아무뿐이고 다르다고 더더욱 달리 하면서 에이 나시다 왜 생나 강복음도 왜 아이순이 강나람바 춤 띠나람바다기 낚시나람바 또이나 우나람바 ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯎꯅꯤꯡꯉꯛꯄ 우다디 ꯂꯩ ꯉꯝꯗꯕ ꯅꯣꯡꯃ ꯎꯍꯧꯗꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯁꯨꯝꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩꯁꯤꯗ ꯅꯪꯅ ꯀꯣꯂꯦꯖꯇꯣ ꯊꯪꯅ ꯅꯨꯃꯤꯠ ꯑꯍꯨꯝꯗꯤ ꯍꯦꯛ ꯂꯥꯛꯈꯤꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯈꯤꯕꯗꯣ 아이수 야다드나 털어키다바니 낭원도수 꼬나 하이크리두부 ꯍꯣꯏꯅꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯨꯗꯤꯅꯦ ꯈꯛ ꯃꯦꯟꯁꯤꯟꯕ ꯌꯥꯗꯧ ꯃꯥꯟꯗꯕ 호 까이라바 탕오이도 하이앵 나나ꯛꯇ ꯂꯩꯔꯀꯥꯟꯗ ꯇꯞꯅ 포선바 하이두니다나 이카이드라ꯕꯁꯨ 야레 하이바 와스나 디시플린 여로이ꯗꯕꯔꯃꯗ ꯆꯠꯈ꯭ꯔꯕꯗꯤ ꯆꯨꯝꯗꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄꯗꯤ ꯆꯨꯝꯗꯦꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯕꯨꯗꯤ ꯑꯣꯖꯥ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯛꯀꯗꯕꯅꯤꯅ anyway ꯆꯥ ꯊꯛꯁꯤꯔ ꯇꯅꯧꯕꯤ ꯌꯥꯔꯦ ꯏꯆꯦꯃ ꯊꯛꯆꯔꯔꯣꯏꯒꯦ ꯍꯜꯂꯣ ꯂꯩꯍꯥꯎ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯈꯣꯏ ꯅꯨꯡꯉꯥꯏꯕꯗ ꯀꯩꯅꯣ ꯑꯃ ꯄꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯏ ꯍꯩ ꯑꯩꯗꯤ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯖꯗꯅ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯀꯦꯅꯒ ꯂꯦꯞꯄ ꯂꯩꯔꯝꯕꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯤꯅꯤꯅ ꯈꯜꯂꯨꯔꯦ ꯅꯠꯇ꯭ꯔꯅꯦ ꯍꯩ ꯑꯣꯏꯔꯤꯅꯤꯗ ꯑꯩꯕꯨ ꯉꯥꯏꯕ ꯑꯣꯏꯔꯝꯅꯤ ꯅꯪꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ME ꯂꯣꯏꯗꯨꯅ ꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯩ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯗ ꯑꯣꯀꯦꯅ ꯊꯣꯔꯛꯄ ꯍꯩ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯗꯇꯥ ꯂꯩꯔꯦ ꯑꯩ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇꯦꯅꯦ ꯂꯩꯍꯥꯎ ꯑꯩꯗꯤ ꯅꯪꯕꯨ ꯄꯥꯝꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯄꯥꯟꯗ ꯑꯋꯥꯡꯕ ꯗꯤꯒ꯭ꯔꯤ ꯂꯧꯔꯛꯄ ꯃꯍꯩꯔꯣꯏꯅ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ ꯑꯁ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜꯗꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯂꯩꯍꯥꯎ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯇꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯣꯏꯔꯛꯇꯕ ꯃꯤꯅꯅꯦ ꯑꯋꯥꯡꯕ ꯗꯤꯒ꯭ꯔꯤ ꯑꯋꯥꯡꯕ ꯃꯍꯩꯒꯤ ꯊꯥꯛ ꯎꯁꯤꯠꯄ ꯍꯧꯅꯗꯦꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯅꯤꯅꯦ ꯄꯩꯁꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯛꯏꯅꯤꯅꯦ ꯀꯔꯤꯅꯣ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯨꯔꯒ ꯐꯦꯜ ꯑꯣꯏꯃꯟꯕꯗꯒꯤ ꯊꯤꯀꯥ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏꯗ ꯏꯗꯤꯌꯥ ꯍꯩ ꯑꯩ ꯄꯔꯤꯈꯥ ꯐꯦꯜ ꯑꯣꯏꯕ ꯅꯠꯇꯦꯅꯦ ꯑꯩ ꯊꯣꯏ ꯊꯥꯗꯕꯅꯤꯅꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯕꯨ ꯍꯥꯏꯗꯅ ꯑꯩ ꯊꯤꯀꯥ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯩꯀꯥꯟꯗꯤ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤ ꯂꯩꯍꯥꯎ ꯑꯩ ꯅꯪ ꯂꯧꯔꯒꯦꯗꯣ ꯂꯩꯍꯥꯎ ꯇꯥ ꯂꯩꯔꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯂꯦꯞꯈꯤꯕ ꯋꯥꯈꯜꯗꯒꯤ ꯍꯣꯡꯒꯟꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯄꯥ ꯑꯩꯅ ꯈꯪꯉꯤꯅꯦ ꯍꯩ ꯃꯈꯥ ꯉꯥꯡꯉꯩꯗꯤ ꯆꯠꯂꯣ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯅꯨ ꯀꯥꯟꯅꯔꯣ ꯑꯩ ꯂꯩꯍꯥꯎ ꯅꯪ ꯑꯩꯒꯤ ꯋꯥꯗꯨꯗꯤ ꯅꯤꯡꯁꯤꯡꯉꯨꯀꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯇꯥꯟꯅꯔꯒꯅꯦ ꯃꯁꯤ ꯅꯩꯔꯨꯅꯤꯁꯦ ꯅꯨꯡꯗꯨꯝꯅ ꯑꯣꯏꯅ ꯇꯥꯟꯅꯔꯒ ꯊꯣꯡꯕ ꯕꯥꯖꯤ ꯅꯪ ꯍꯟꯗꯛ ꯑꯣꯐꯤꯁ ꯀꯥꯔꯛꯄꯁꯤꯗꯤ ꯑꯎꯕꯅ ꯌꯦꯡꯅꯔꯦꯍꯦ ꯇꯝꯅꯧꯕꯤ ꯊꯤꯕꯁꯤꯗ ꯑꯣꯏꯔꯤꯅꯤꯅ ꯇꯥꯃꯣ ꯀꯗꯥꯏꯗꯩꯅꯣꯍꯦ ꯂꯦꯝꯃꯤ ꯐꯖꯩꯌꯦꯗꯅ ꯅꯣꯏ ꯑꯣꯐꯤꯁꯀꯤ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄꯒ ꯀꯨꯝꯈꯤꯕꯒꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯒꯥꯔꯤ ꯑꯍꯟꯕ ꯑꯝꯇꯅꯤ ꯇꯣꯡꯁꯤꯗꯅ